Visual News da ehenba mityeng thamduna online news portal ama oina Imphal Today na kumja 2018 dagi e-pausing amadi tongan ba program kaya sandoktuna lakpana ngasidi chahi ahum mapung pharaktuna chahi mari changsilakle. Imphal Today MSME registration number Udyam MN 0800005059 asina Imphal Today gi website da amadi YouTube da Facebook page da sandukliba program singi maraktagi sinmi singi mapau amadi mai paklaba singi wari sing asi athuba matamda thagi chefong oina puthoknaba sem saba loibaga loinana Imphal Today gi RNI number MAN 2004131160 ni kanagumba singna Imphal Today gi ming amadi logo na chingba yauba video sing sijinaramba thengnarabadi loinana registration ki thabak thauram sing loiduna thagi chefong fauba puthoknaba ngaiduna leiraba Imphal Today gi mingda atopa page sing semduna leiramba thengnarabadi logi oiba thabak thauram sing chapchana Loukhatlagani haina Imphal Today gi committee gi maikaidagi Miyamda khanghanlakli.